ꯃꯊꯥ ꯌꯥꯝ ꯁꯥꯔꯨꯕ ꯊꯕꯛ ꯑꯃ ꯇꯧꯔꯦꯕꯀꯣ ꯉꯁꯤꯁꯦ ꯃꯤꯠꯇꯒꯤ ꯐꯤꯔꯥ ꯆꯠꯂꯕꯅꯦꯕ ꯄꯦꯟꯒꯨꯝꯕ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕꯁꯦ ꯔꯤꯂꯤꯐ ꯇꯧꯋꯦ ꯆꯦꯕꯦꯒꯤ ꯎꯄꯨ ꯐꯥꯛꯇꯅ ꯑꯩꯈꯣꯏ ꯌꯦꯡꯉꯤꯌꯦ ꯁꯣꯐꯤꯌꯥ ꯋꯥꯔꯜꯒꯤ ꯎꯄꯨ ꯑꯃ ꯐꯛꯏ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯂꯨꯍꯣꯡꯕꯒꯤꯀꯣ ꯍꯌꯦꯡꯁꯦ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯂꯨꯍꯣꯡꯕꯗꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯉꯍꯥꯛ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯍꯌꯦꯡꯒꯤ ꯆꯠꯄꯒꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯗ꯭ꯔꯦꯁ ꯈꯟꯅꯔꯤ ꯆꯦꯕꯦꯒꯤ ꯎꯄꯨ ꯐꯥꯛꯇꯅ ꯑꯩꯈꯣꯏ ꯌꯦꯡꯉꯤꯌꯦ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒ ꯐꯅꯦꯛ ꯅꯨꯡꯅꯦꯛ ꯆꯤꯡꯊꯣꯛꯇꯣꯏꯅ ꯁꯤ ꯂꯣꯏ ꯆꯤꯡꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯆꯤꯡꯊꯣꯛꯑꯒ ꯇꯧꯔꯤꯌꯦ ꯁꯤꯗ ꯑꯄꯥꯝꯕ ꯈꯟꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯏꯃꯨꯡꯅꯦꯕꯀꯣ ꯅꯨꯄꯤ ꯏꯃꯨꯡꯒꯤ ꯅꯠꯇꯦ ꯅꯨꯄꯥ ꯏꯃꯨꯡꯅꯦꯕꯀꯣ ꯑꯗꯨꯒꯤ ꯐꯅꯦꯛ ꯐꯖꯕ ꯑꯝꯇ ꯁꯦꯠꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯀꯔꯝꯕꯅ ꯐꯥꯏꯅꯦꯜ ꯇꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯏꯔꯦꯟꯁꯨ ꯎꯗꯕ ꯀꯨꯏꯔꯕꯅꯤ ꯃꯌꯥꯝ ꯏꯔꯦꯟ ꯅꯨꯡꯁꯤꯗꯅ ꯆꯠꯄꯁꯨ ꯍꯩꯔꯕꯅꯦ ꯁꯤꯁꯨ ꯅꯧꯁꯜꯂꯤ죠 이ren papa hꯧꯖꯤꯛꯇꯤ ꯍꯥꯏꯔꯗꯤ ꯊꯧꯏ ꯍꯥꯏꯔꯗꯤ ꯌꯥꯗꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯦꯅꯟ ꯂꯩꯔꯦ ꯕꯣꯅꯦꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯣꯅꯦꯝ ꯏꯀꯥꯏꯁꯤꯗꯤ ꯁꯤꯗ ꯅꯠꯇꯦ ꯁꯣꯐꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦ ꯇꯨ ꯅꯨꯡꯁꯤꯗ꯭ꯔꯪꯗꯨ ꯑꯣꯂꯤꯕꯤꯌꯥ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯐꯤꯔꯣꯟꯁꯤꯒꯤ ꯈꯟꯈꯤꯒꯦ ꯃꯆꯨꯁꯤꯡ ꯂꯣꯏꯅ ꯐꯖꯩ ꯑꯗꯣ ꯀꯔꯝꯕꯅ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯆꯦꯕꯦꯝꯒꯤ ꯐꯅꯦꯛꯇꯣ ꯄꯦꯟꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯐꯤꯌꯥ ꯋꯥꯔꯜꯒꯤ ꯎꯄꯨꯃꯨꯛ ꯐꯥꯛꯑꯦ ꯁꯣꯐꯤꯌꯥ ꯋꯥꯔꯜꯒꯤ ꯎꯄꯨꯃꯨꯛ ꯐꯥꯛꯏ ꯁꯤ ꯃꯆꯨ ꯆꯥꯅꯗꯧ ꯃꯥꯜꯂꯦ खर पक्ते खर ꯆꯥꯅꯗꯦ ꯑꯩꯗꯤ ꯔꯦꯗꯅꯦꯕ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯁꯣꯐꯤꯌꯥ ꯋꯥꯔꯜꯒꯤ ꯎꯄꯨꯗꯨꯁꯨ ꯑꯃꯨꯛ ꯐꯥꯛꯑꯒ ꯌꯦꯡꯈꯤꯒꯦ ꯍꯣꯏ ꯍꯌꯦꯡ ꯀꯩꯅꯣꯒꯤ ꯂꯨꯍꯣꯡꯕ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯇꯌꯥꯔꯤ ꯇꯧꯔꯤ ꯆꯦꯕꯦꯝ ꯁꯤꯗ ꯄꯤꯁꯨꯝ ꯃꯥꯜꯂꯤꯌꯦ ꯆꯦꯕꯦꯝ ꯄꯤꯁꯨꯝ ꯍꯥꯟꯕ ꯌꯥꯝ ꯍꯩꯕꯅꯦꯕꯀꯣ ꯑꯩꯒꯤ ꯐꯥꯟꯕ ꯂꯣꯏꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯑꯥꯏꯂꯥꯏꯅꯔ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯆꯦꯕꯦꯝꯅ ꯑꯥꯏꯂꯥꯏꯅꯔꯁꯦ ꯀꯃꯥꯏꯅ ꯁꯪꯗꯣꯏꯅꯣ ꯇꯥꯛꯄꯅꯦꯕ ꯁꯤꯗ ꯑꯩꯅ ꯏꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯇꯧꯕ ꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯁꯨꯝ ꯁꯝꯂꯞꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯗꯣ ꯇꯥꯛꯄꯒꯤꯅꯦ ꯑꯗꯨꯒ ꯃꯌꯥꯝꯗꯨ ꯐꯤꯔꯣꯜ ꯂꯣꯏ ꯄꯨꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯣꯏꯅ ꯍꯥꯞꯄ ꯂꯣꯏꯔꯦ ꯑꯗꯣ ꯀꯔꯝꯕ ꯁꯦꯠꯇꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯤ ꯁꯤꯅ ꯗꯥꯅꯆꯦꯝꯕꯒꯤ ꯕꯦꯒꯇ ꯄꯨꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯁꯔꯥꯎꯟꯗꯤꯡꯁꯦ ꯏꯔꯦꯟ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡ ꯗ꯭ꯔꯦꯁ ꯑꯞ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯉꯁꯤꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯅꯦꯀꯣ ꯑꯗꯣ ꯂꯨꯍꯣꯡꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯌꯥꯝꯗ ꯋꯥ ꯈꯔ ꯁꯤꯌꯔ ꯇꯧꯔꯝꯒꯦ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯄꯤꯔꯤꯌꯠꯁꯨ ꯌꯥꯝ ꯆꯥꯡ ꯅꯥꯏꯗ꯭ꯔꯦꯕ ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯄꯤꯔꯤꯌꯠꯁꯦ ꯂꯥꯛꯑꯒ ꯂꯦꯞꯇꯕ ꯑꯃ ꯇꯧꯔꯤꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯃꯦꯗꯤꯁꯤꯟꯕꯨꯗꯤ ꯆꯥꯔꯤ ꯑꯗꯨꯏꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯗꯤ ꯈꯪꯉꯝꯅꯤꯕꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯁꯨ ꯈꯔ ꯍꯣꯜꯂꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯗꯨꯒꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯧꯒꯜꯂꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯥꯏꯟꯗ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯈꯣꯠꯄ ꯌꯥꯝ ꯇꯣꯏꯅ ꯇꯧꯒꯜꯂꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯐꯅꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯁꯜꯁꯦ ꯔꯤꯂꯦꯛꯁ ꯑꯣꯏꯅꯕ ꯑꯗꯩꯗꯤ ꯑꯩ ꯃꯁꯜ ꯄꯦꯟ ꯇꯧꯕꯁꯨ ꯍꯥꯏꯗꯤ ꯃꯁꯜ ꯄꯦꯟ ꯇꯧꯕ ꯍꯥꯏꯗꯨ ꯈ꯭ꯋꯥꯡ ꯅꯥꯕ ꯈꯣꯠꯄꯗꯣ ꯑꯗꯨꯁꯨ ꯔꯤꯂꯦꯛꯁ ꯇꯧꯅꯕ ꯑꯩꯅ ꯍꯟꯗꯛꯁꯦ ꯄꯣꯠ ꯑꯃꯈꯛ ꯀꯛꯑꯦꯕꯀோ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯥꯝ ꯄꯥꯝꯅꯤꯅ ꯈꯜꯂꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯀꯥꯟꯅꯕꯅꯤꯅꯀꯣ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯁꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯎꯠꯂꯛꯀꯦꯕꯀꯣ ꯀꯔꯤ ꯄꯣꯠꯅꯣꯗꯣ ꯑꯒꯥꯔꯣꯒꯤ ꯕꯣꯗꯤ ꯃꯁꯥꯖꯔꯅꯦꯕꯀꯣ ꯑꯁꯤꯅ ꯐꯨꯜ ꯕꯣꯗꯤ ꯔꯤꯂꯦꯛꯁꯦꯁꯟ ꯄꯤꯗꯣꯏꯅꯦ ꯑꯩꯉꯣꯟꯗ ꯏꯅꯥꯎꯄꯤꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯖꯤꯝꯁꯦ ꯑꯃꯨꯛ ꯆꯠꯇꯕꯗ ꯃꯥꯁꯦ ꯃꯁꯜ ꯄꯦꯟ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯏꯅꯥꯎꯄꯤꯒ ꯑꯩꯒꯤꯒ ꯈꯜꯂꯒ ꯑꯩꯅ ꯂꯩꯖꯕꯅꯦ ꯑꯒꯥꯔꯣꯒꯤ ꯕꯣꯗꯤ ꯃꯁꯥꯖꯔꯁꯦ ꯐꯨꯜ ꯕꯣꯗꯤ ꯃꯁꯥꯖ ꯇꯧꯕ ꯌꯥꯏꯕꯀꯣ ꯑꯗꯣ ꯑꯩ ꯃꯌꯥꯝꯗꯁꯨ ꯎꯠꯂꯛꯀꯦ ꯑꯒꯥꯔꯣ ꯐꯨꯜ ꯕꯣꯗꯤ ꯃꯁꯥꯖꯔ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯗꯦꯜꯁꯤꯅ ꯑꯦꯇꯣꯝꯅꯦꯕꯀꯣ ꯃꯥꯒꯤ 3 ꯍꯦꯗꯁ ꯄꯤꯔꯦꯕꯀꯣ ꯐ꯭ꯂꯦꯠ ꯃꯁꯥꯖ ꯍꯦꯗ ꯋꯦꯕꯤ ꯃꯁꯥꯖ ꯍꯦꯗ ꯑꯗꯨꯒ ꯕꯣꯜ ꯃꯁꯥꯖ ꯍꯦꯗ ꯑꯅ 3 ꯊꯣꯛꯅ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯃꯁꯥꯖ ꯍꯦꯗ ꯑꯃ ꯍꯦꯛꯇ ꯁꯤꯖꯤꯟꯅꯔꯒꯀꯣ ꯃꯁꯥꯖ ꯇꯧꯕ ꯌꯥꯒꯅꯤꯕ ꯑꯒꯥꯔꯣ ꯃꯁꯥꯖꯔꯁꯦ ꯕꯣꯛꯁꯇ ꯂꯥꯛꯑꯦ ꯑꯁꯤ ꯃꯁꯥꯖꯔ ꯑꯁꯤ ꯁꯣꯜꯖꯔ ꯑꯥꯔꯝ ꯊꯥꯏ ꯑꯦꯕꯗꯣꯃꯦꯜ ꯀꯥꯐꯇ ꯌꯨꯁ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯔꯣꯗꯛ ꯑꯁꯤ 1 year ꯋꯥꯔꯦꯟꯇꯤꯁꯨ ꯂꯩꯒꯅꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯈꯔꯅ ꯄꯦꯟ ꯔꯤꯂꯤꯐ
relax stiff muscles, increase blood circulations, eliminates fatigue. Post asigi manungda user manual amasu yawi masida yengaga kekeda use tawba yai yade haibadu mayamna khangbigani. Aduga warranty card amasu yawi. Sinaraga pain relief kamaina muscle relaxation kamaina tawduino haibado si kamaina use tawduino haibado mayamda sinaraga uchara age na on tawani ko aduga magi si speed ne bako si de low to maximum loina yai bako smaina akoina low ta pa mana low tawani to speed tarna smaina lairaga tawani ko hamada masigi flat ki massage head se ko si han sinara se ado hapna madam line ko smaina hapani ko myam sida magi protector ne bako si de mathak hap to ne bako do yamna smooth oina dum hapa ya bane sigi massager gi power se 28 watts ne smaina hapchen gani ko on da bam ko sigi flat head massager na soothing massage piye aduga pain gumba stress gumba se relief tawe aduga anambana mase neck gumba shoulder gumba dana namba sizinagalle aduga myam si se 15 minutes teki hena sizinaroi dabane aduga off tawas mine off tawi gani to hena lakthok jam lai to smile lakthok ani aduga sisida webby massage to ne bako do si businara se kasaido process ta mane ko spachan birani sina massage thoba phalle blood circulation da mateng pange deep massager so piye asituga si anambana arms gumba shoulder gumba calf gumba abdomen gumba da hena massage tawraga yamna smooth oina tawbe yai aduga myam sisina ball massage to ne bako sisina deep oil massage tawdoi ne bako spine up chan birani adu myam sise deep oil massage tawdoi tari ko sigi protection je haporoi bako adu sisina deep tissue massage to holle aduga blood circulation adu je hengalale bako da myam smaina aduna myam ai gi oina di yamna pamjare ko sise chathok trasu yare yumna sum khoina da massage tawni mong da tawba yare do isa da su yamna relaxation phange dai di khwang ta ba dai di isa stress leiba loina mana loina kan tawgani ko soft tawi ready bako aduna ai gi di oina di yam pamjare inau pijam harawe bako mani muscle pain ka gym de pe tawbani na adu myam sigi product se paptar di ai description da link hapcharam ge myam changa gadum check out bi ba yagani. Hello guys, myam machine next day ne ado myam akoina lohongba ma chatkani haibado to Luhongfam da yaure bako ado ai ngasai dagi yum de lakko khapa blom da namak tre ba kaina kan ai phone je ya ru da bagi ko ai phone je di passport to adum inau pi bubi kana ko mu ko je ai phone da dum para ba pai ja ba da passport hadi number jare ba pa sa khangja de bako ado doi ta bu de ge phone to kui na ya ru tre ba mayam thok preng bi bako ai gi sigi phone je ngasai di lock ta khidan reset tawdra di sunga ya roi na le ai sigi phone je da aina upload tawdaba video su mari manga mu yaure video phajaba yaure bako aina kon na phajana lan nung je phara kan yam phajana phara kan thagat ke na khanba video myam yaure ba ado ai ngasi di ai pura loi bane si je pi ra chelaga ai je pura kap ke da ngai bane phone thugai ga si ra bu khangla abane haidene video myam na pamu bagi ko adubu tan chadan ai mamang gi haijim pot tu da aina wifi samu bagi ko adum masana da auto wifi do isona chan bai tare auto wifi patlaun samuraga ko ai phone je yagi bane ado kuida yaru da bado asigi wifi ama samura bada yare e ado blog se nam tharak pane makata na ado ngasi se koi dagi ko aina dum mamang da kaino yabulo gepilina yawo video do ado da dugi da inamagi yum gi luhung oi ngasi se ado gi ai do thaba yawo chapane boko chapol ka yen ko thaba yawo chapane ado ngale kainaga lani ka chapone ma horo do ne boko ado ai dressing se mathang ulakke yes मैं भूमिका हनु लगे भूमिका ले रे ngasi di ba dai na fu ke taro ba da khang da ma ko da ba me phone ya iPhone ya lin da ba ki ado icha na mi lang la je mu sa bu mu la ge suai le re Soalnya nak video hanya set le ngarak phadi phiron myam do bonim le ro bonim la myam nak pan smile le deng deneng smile le aduga ne masak phajaba anga nim slai du sulake ai kai thoge imou thoi proma se na kai thoge ibungi masa ne buko ado ichan pi gum bane buko ichan pi thoi ta ibung masa oi de ibung masa ne mang na ju video to yaw ngam le buko masak phajra hai wa charaga phajade balade phajade ne hai tor ai ya hon ne se da ade angang ki dai bu mui ne ko aina lu hong ma cham pham do de da angang ki dai ba slai buko aina la han de gi ki dai ne khanja ba du se hala ke la nen sila
ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯅꯦꯟꯁꯤ ꯂꯩꯔꯦ ꯍꯥꯏ ꯇꯧꯔꯣ ꯅꯪ ꯑꯩ ꯕ꯭ꯂꯣꯛ ꯌꯦꯡꯉꯨꯀꯣ ꯑꯩ ꯍꯣꯔꯦꯟ ꯀꯩ ꯆꯦꯅꯦꯜꯅꯣ ꯍꯥꯏꯔꯝꯃꯒꯦꯗꯣ ꯌꯦꯡꯉꯨꯀꯣ ꯃꯁꯛ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯃꯌꯥꯝꯁꯤꯗꯣ ꯃꯌꯥꯝ ꯑꯩ ꯃꯨꯜꯂꯛꯑꯒꯦ Mummy lights. ꯃꯩ ꯂꯥꯏꯕ꯭ꯔꯦꯔꯤ ꯇꯝꯃꯝꯕꯅꯦ ꯑꯗꯣ ꯆꯦꯕꯦꯝꯗꯒꯤ ꯋꯥꯏꯔꯛꯄ ꯐꯗꯤꯒꯦ ꯅꯠꯇꯦ ꯁꯤ ꯆꯦꯁꯣꯝꯕꯤꯒꯤ ꯐꯗꯤꯒꯅꯦꯕꯀꯣ ꯑꯗꯣ ꯆꯦꯁꯣꯝꯕꯤꯒꯤ ꯋꯥꯏꯔꯛꯄ ꯐꯗꯤꯒꯦ ꯑꯗꯣ ꯁꯦꯝꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯨꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯅ ꯅꯦꯟꯁꯤ ꯂꯩꯔꯦ ꯑꯩ ꯂꯨꯍꯣꯡꯕ ꯆꯠꯄ ꯃꯐꯝꯗꯣ ꯑꯗꯨꯒꯤ ꯑꯉꯥꯡꯅꯦ ꯀ꯭ꯌꯨꯠ ꯑꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯁꯤꯗꯅ ꯇ꯭ꯔꯁꯇꯤꯅꯥ ꯂꯩꯔꯦ ꯐꯖꯅ ꯀꯦꯊꯔꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯗꯣ ꯍꯣꯕꯦꯁꯨ ꯂꯥꯛꯑꯦ ꯉꯁꯤꯗꯣ ꯊꯦꯡꯗꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯚꯨꯃꯤꯀꯥ ꯑꯃꯗꯤ ꯀꯥꯆꯤꯟꯗ ꯂꯣꯟ ꯂꯩꯔꯦ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯄꯨꯂꯞꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯩꯅꯥ ꯂꯥꯛꯇ꯭ꯔꯤꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯌꯦ ꯀꯩꯅꯥ ꯂꯥꯛꯑꯒ ꯄꯣꯠ ꯌꯦꯟꯕꯤ ꯈꯣꯠꯄꯤ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯐꯖꯅ ꯀꯦꯊꯥꯏ ꯅꯦꯟꯁꯤꯗꯤ ꯀꯦꯗ꯭ꯔꯦ ꯃꯥꯗꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯣꯏꯕꯒꯤ ꯀꯣꯟꯅ ꯀꯦꯗꯣꯏꯅꯦ ꯃꯥꯗꯣꯀꯣ ꯃꯥꯗꯤ ꯀꯦꯗ꯭ꯔꯁꯨ ꯐꯖꯔꯦ ꯑꯩꯈꯣꯏꯗꯤ ꯐꯖꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝꯁꯤꯅ ꯃꯣꯏ ꯃꯧ ꯑꯅꯧꯕꯤꯒꯤ ꯀꯥꯔꯦ ꯑꯩ ꯑꯗꯨꯝ ꯂꯨꯍꯣꯡꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯐꯥꯒꯤ ꯇꯧꯋꯦꯗ ꯃꯌꯥꯝ ꯃꯌꯥꯝ ꯀꯩꯅꯥꯈꯣꯏꯒꯤ ꯃꯤ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯆꯥꯄꯣꯠ ꯌꯦꯟꯕ ꯍꯧꯔꯅꯤ ꯑꯆꯥꯄꯣꯠ ꯌꯦꯜꯂꯨꯔꯒꯦ ꯆꯥꯕꯤ ꯊꯛꯄꯤ ꯂꯣꯏꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯦ ꯆꯥꯕꯤ ꯊꯛꯄꯤꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯆꯥꯕꯗꯣ ꯀꯥꯎꯗꯅ ꯂꯥꯝꯕꯗꯨ ꯂꯣꯏꯕꯒꯤꯀꯣ ꯀꯥꯎꯗꯅ ꯃꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯁꯤꯀꯣ ꯉꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯔꯒꯦ ꯃꯌꯥꯝ ꯕꯥꯏ